Akaswani Imphal Ngangom Kiran Pau Pajari Ahan Madamar Pau Moirang Sendra Rota Yumamada local met rocket bomb capsule attack Chatharakpada Mui Amalai Kidre Mui Mangana so open Nangle Manipur Housik Oregli Masigi Yang Laga Hayang Rajas the Ladiba Mahiloshan Kudimak Sarkar Suti Lauto Cray Kautruktra Misham Nupi Amalai Kidabamadi Kayaman so open Nangan Kibaki Tawang to Buyaning the Fonduktuna Nasi Mapam Kayada Miamna Human Chengi Kongjang Sanction Cray Jammu Kashmir Vidhan Sabha Mikhal Gidamak BJP ki manifesto ngasi pongkre amashung Pradhan Mantri na hairi Mahiro Shingo Masa Masagi Mamalolda Mahi Tamibagi Thorang ngasi mapungpana paket patangai fade Bishnupur Jilla ki Moirang Sendra Rota Laiba Mui Amagi Yumda Arapa Mapamdagi local met rocket bomb capsule attack Shatarakpada Mui Amalai Kidre Mui Mangana Aswapan Nangle Ngasinung Tilpung Ohum Kre Helakpa Dwai da Sorak na kilometer Mari Romla Mapamdagi Hariba Yamna Sana Paibangamba Sakti Leraba rocket bomb capsule attack Shatarakpada Yum Amagi Mangol da Thorum Amagidamak Arang Pampamduna Tabak Toromba Sahi Humputrani Toy Shuraba Moirang Piwangbam Laikai degi RK Rabai Kaw Ahlama Mapam Dumakta the Laikide Aduga Thaudok Adu the Solova Singaduna Hospital Pukatuna Layingli Thaudok Topum da Consumer Affairs Food and Public Distribution Mantri Laishangtam Susindro Masung Moirangi MLA Thongam Santi Laktuni Yangsinki Khongchet Aduga Mari Lenen Wangang Mada Mantri Susindro na hai Tholiba Thaudok Singasida Miraiba ke Khut Yawi haina local media na kayar khana Fongdok Klabasu Thawaina Lum na Lorum Dabani Adu Handakta drone dagi bomb thadadunu Mishimina Thon Kibaduda Miraiba ke Khut Yawi haina national media da Fongdorak Padagi Watuk asi Kendra Sarkar na Yamna Lumna Lowe Hangalakli Mantri na hai Sarkar na kan honabadagi Haukibu Matam Kharasi Santi Oina Lairu Rabani Adubu Sarkar na Mapung Pana Santi Hanjan Hanan wa Kongtang Kaya Makata na Lokolagi Basida Ayat Apan Thonabagi Damak Atamnana Thaudok Singasi Thohalakpa Oigani Koi valley part le ba maite macha sing sina akoi sing da kar haul na te se haurei se moina ngatani aduju hojik leiriba akoi yam kana haiba yadaba ya ba haiba mayam leigane aduna hojik leiriba jaga se sigi missile kapa iba jaga se masi taseng na hai kan dadi akoi gi Manipur force na sangraba adugumba Indian force na sangal leiba jaga mane moina occupy to leiba jaga ne Auna masih akoi yamna laibak thibani akoi huji kaisu akoi tumin na dito oi akoi su kaiguma khara tawrongge haibagi wakandadi akoi huji phok lei aduna akoi honamin na batamni akoi jati akoi na kan batamni atopana kan baga su yaroi Moirangda local met rocket capsule Mishimina Thon Kibadugi Matangda Aikogi Bishnupur Paumina Hai local met rocket bombadu Moirangda Laiba INA Memorial Complex Lan Paiduna Laklaga Moirang Sendra Rota Laiba Hanagi Mukhyamantri Madi Freedom Fighter M Koireng Yumda Taduna Pokhai Kibani Maduda Lusingbasi Kinduna Thamba Mitamasu Akayeto Inanki Taudoksi Matangda Aikogi Paumina Hai Moirangi Hanagi, Chief Minister Obiramba Koirengi, Inkolda, Yam Saki Labor Bomb Ama, Tasilatuna, Mui Amasire, Tariat Chokle, Asokpa Anidi, Disaster Torokle, Masida Hakiana Ova, Mairembam Razu, Elias Japan Kova, Hanagi, Mukhyamantri, Mairembam Koirengi, Masunupana, All India Radio, Asuna High. Idom Zamagi Asti. Hangsi se labor sida koi mayamte koi se adegi koi itaima aigi nupi moi koi ai shoi ba igi chanu pai moi se wa khetla laibane adegi muk som nakan la laiba sina mu shoi ben pa ohum dina mu moi ye phamaga na phama laibane ko laiba sida moi na ai yum hek chake da sai marum tar po sida pokhai rak bane ba adegi pokhai rak de yeng wa le chanu pi shok la me adegi mu ahanji mu Kongai Channel Tal Kudak the Shiba Nemazi. Akaswani Imphal gi Paugi Damak Moirangdagi RK Manipur Sana. Amaromda Bishnupur Jilla gi Moirang Police Station na konba Trongla Widasu Ngaseyok bomb capsule lakpadagi toilet ama pungkai kaire yum gi saruk kharasu amangata thokle. Police ki pauna hai ngaseyuk angan bapung mari minute kulom satpa dwaida Trongla wi makha lekai da laiba kaisam local koba mioi amagi inkolda bomb adu capsule lakibani bomb adu nongchup thangba thangjing chinglom dagi kablak pani hairi
Manipur Democratic Alliance MDN hairi Manipur handak marak drone dagi bomb thadaba yauna aphaw makhal gi bomb tampaki mafum kaya da thadaraktuna attack satharakliba se Bharat ki internet security da chauna singnarakpa mani Imphal gi bau parada laiba Shiv Sena Bala Saheb Bhavan da pangtokpa pawgi mifamamada MDA gi chairman Dr. PH Jila Sana Sarmana hai leba asigi apun basaktam da singnarakliba se Kendra Sarkar sabchana thabak lokatpa matam yaure mahana hai hojiki luraba tanpham asida suspension of operation su gi wafam asi yamna luba wafam ama oirakli su asi Bharat Sarkar ga kuki militant singa sahi tawnarabasu Manipur adi masi chanabi yaroi Paugi mifam aduda wangang bada MDA gi convener Dr. M. Tombi Singh na hai hojik Manipur gi oiriba hingsa asida miyamna pamleba santi hanjalak paibasi Kendra Sarkar na tawgadabani asigum luraba tanpham amada elected government ama laiba haibasi yamna muktangai phade mahangna hai sahi ama thamari hanjalaklaba irang asiga mari lenana amana amabu hunabagi thabak asi tokkadabani Sri Tombi na hai Mukhyamantri Karak silabasu kokisina taliba dabi asidi kaidongnungda su piba ngamloi hojik oriba phiom asida kanaguma kharana atamnana sarkar thugainaba sin bhaibasi aranba khongthang oigani mangna hai Manipur asi masagi lam lol amasung kala sanskriti laijaba lamdam amani maramaduna lamdam asiga punbagi saktamda kaidongnungda su sangtainaba tawroi Ujik kukina taliba demand chidi CM tara silabasu praja singna kaidongnungda akoi ayawa piro kukina taliba demand chidi no Manipur di madu yawa aduga akoi ki Manipur se akoi ki loan ishagi yek ishagi cultures akoi ki leiba ishagi ipaipuna thanamalam khai kana gumba amatna divide to hak laite kari gumba hiram amataga sumari lena Manipur Democratic Alliance na compromise store never sab sana khoi thenagani aduga hujik mangda tariba community anigi sigi wathok sida central leaders sing si realize to en lawe maramadun lanchi pagui kuiroi choidam loigane akhoi ga set pathajab lay aduga sakar aman leina central government maning makha tawna warip lawu ya daba aduga mi pot leiba nimra sakar sida matin function laga lehan mamathau tayeba Manipur da hojik oirikleba phiom masigi yenglaga mahiroi singamadi oza sing asoyangam thoktanaba hayeng rajas da leiba mahilo sing khudimak sarkar na suti laukthokrai Rajya Education ki Director L. Nandakumar na thador pacherolamada hai sarkar ge school sing government aided private amasung central school pumnamak hayeng suti oigani Amaromda Higher and Technical Education ki Joint Secretary na thokpa cherolamada college sing government ki college amadi private college sing aided college sing pumnamaksu hayeng suti oigani paugi marak thatna ateno break ama Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi tarani thoi fauba tha ani chupna gynecologist Dr. Basanti amasung Dr. Bandana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG season naduna screening lemna tawbagi khudongchaba pizari anabasing gi oina PMJAY health card amasung government employee singi su khudongchaba pizari akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pawasi, Akasbani, Imphal Lagini. Kautukta, Misam Nupiama Laikidaba Madi, Kaya Amana Asopan Han Kibaki Tong, the Buyaning the Fondoktuna Amadi, Atai Dabi Kaya Taxinduna, Coordinating Committee on Manipur Integrity Koko Migilamzing Makada, Miam Nangasi, Mapam Kayada, Human Chen Shamduna Pen, the Bagi Kolau Laukre. Miam Namapam Kayada Torktuna, ngasayuk pung tara mathoi dagi numit yung pung tara nithoi fauba lambi school college amadi office kaya gi mamangda pareng sang na leptuna misam miam ngak pangamdaba central forcing loktho u drone bombing terrorist ki thong ni haibin singba kholaw kaya lauki khongjang aduda sarp kya khibi mahiroi nupi amana asumna phongdokli Kuki military singna pome de to bote ki lekra bai manabi sok tuna leiba mase yaningde huji hoi lekta modajo aki khang kya nangni ai bukhau kya bai gi likai damak to je aki kang nangi lansi ai gi likai to ka da han jo aki banangi duna akoi ngai sin tamada aki khang nangi basi sakar yeng jami duna asi bo kohan bi haina hajari National Highway Kuntra Taret Compensation Lockout Properties Land and Structure Owners Association na National Highway sigi khongsang dagi Kambirol Fawgi sarukta economic blockage chathaba hawkibadagi lambi asida gari chathok chasin da khudong chadaba tokle
ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯂꯝꯕꯤ ꯁꯦꯝꯕꯗ ꯁꯣꯛꯄ ꯂꯝꯁꯤꯡ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡꯒꯤ ꯈꯦꯇꯤꯄꯨꯔꯣꯟ ꯄꯤꯅꯕ ꯗꯥꯕꯤ ꯇꯛꯁꯤꯟꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣꯏꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ Manipur University of Culture gi Kanchipur campus ta chayol gi oina pangthokpa lu nanbagi thormama University asigi Vice Chancellor Professor Paunam Gunindro Singna ngasi hawdokre thorong gi saruk ama oina mahiroi singna masa masa gi department singbu sengdoktuna lu nan thamki None jila ki khumji da leiba academy amada Assam Rifles na mahi masing tambad sangba tangai fadaba polam sing mahiroi singde yanthokre mahiroi singmu mateng pangbagi makha tana chatharakpa thorong gi saruk ama oina polam sing adu yanthokibani hairi Samagra Shiksha gi senthang makha da Kakching jila gi Sengmaijin Primary School da nauna saba extension room ama ngasi sangakre thormadu da Jonan Education Office Kakching gi official sing saruk yaki All India Football Federation na sinduna Nongchup Bengal gi Behrampur Stadium da ngasi sanakiba Sub Junior Girls National Football Championship ki match samada Manipur na Mizoram bu Panjin Mapan Chino da thoikre tha asigi mapan da Manipur ga West Bengal ga semi final da thengnaragani DSA Kakching na sinduna hojik chathariba taranipan suba DSA Trophy Invitation Football Tournament ki ngasi sanakiba match da YWU Kakching na Aksa Kakching Kunobu Panjin Manga Chino da thoikre Ek Per Ma ke Naam haiba campaign gi makhada Akashbani Aijol gi karmasari singna ngasi u chara thaba gi thormama pangthokre thormadu da Akashbani Aijol gi director amadi Doordarshan Kendra Aijol gi director yauna makok thongba official sing amadi staff singna saruk yaki Akashbani Imphal gi pau tabiri Jammu Kashmir Bidhan Sabha Mikhal gidamak BJP gi manifesto ngasi BJP lusingba amasung Griha Mantri Amit Shah na phongkre Numinini gi khongchatta Jammu da leiriba Sri Shahana manifesto adu phongladuna hai leibak asina hek ning tamlakpadagi hauraga Jammu Kashmir asi dol asigi oina yamna maru oiba mafam amani Jammu Kashmir dagi article 370 lokthokhiba du aitihasik oiba khongthang amani amasung madu amuk halaklaroi Sri Sagi khongchat asigar iroinana Jammu Kashmir gi BJP lusingba singna Mikhal gidamak bot khomgi thabak kankatnaba syam saba haukre Pradhan Mantri Narendra Modi na National Teachers Award piduna ikai khumnakraba Oza Singha ngasi unaduna wari watai shanakre komsi sahi ki Oza Singhi numitta Rashtrapati Draupadi Murmu na lebak asigi apapa Oza marpunitoi khangatuna National Teachers Award piduna ikai khumnaba utkibani wari sanabadu da Pradhan Mantri na hai mahiroi singbu masa masagi mama lolda mahi tamibagi thorang asi mapung phana faikhat patangai fade Oza Singna lamdam gi oiba folklore sing tongan ba lol singda mahiroi singna tambina ba honagadabani masina inak khullaba bharat ki kala sanskriti gi matangda mahiroi singda hena khanghanba ngamgani masigi mathakta mahiroi singbu bharat ki tongan mafam singda educational tour sing sinduna pubirabadi mafam sing adugi khenaba kaya hakthengna khangjaba ngamgani Bharat amasung Maldives ki marakta ngaksel gilamda tengbang pinanaba manga suba mifam ngasidigi New Delhi da haukre Bharat ki maikaida Defense Secretary Giridhar Aramenna lusingli aduga Maldives ki mihut kang bodubuna Chief of Defense Force General Ibrahim Hilmina lusingli mifam asida ngaksel gilamda makha tana tengbang pinaba hengat hanaba wafam sing khanabagaloinana hojik paikaliba ngaksel gamari lenaba project sing athubu matamda loisinabasu khanagani Aina Thinkraba CPI Maoist ki miyoi taruk ngasi Telangana gi Bhadadri Kothagudel jila da leiba Mothe Bilas Manaki umangda pulis ka khut thongna bada laikhidra singadigi manungda nupi ani yauri Paris Paralympics ta Bharat ki Pravin Kumar na nupa gi high jump ta sanagi takaman larukpada Rashtrapati Draupadi Murmu amasung Pradhan Mantri Narendra Modi na nungai phongdokre aroibada maruyo pau amohanna Moirang Sendra Rota Leiba Yumamada Local Met Rocket Bomb Kapsilaktuna Attack Shatharak Padamioi Amalai Khidre Mioi Mangana Aso Open Nangle Manipur Hojik Orelo Pio Masigi Yanglaga Hayang Raja Sida Leriba Mahiloshin Kudimak Sarkar Suti Lautokre
Kautrukta misam nupi ama laikidaba madi kaya amana sopan nangan kibagi thawang adu yaning dawa phangdoktuna ngasi mafam kaya da miyamna human chain gi khongjang sangsin kre Jammu Kashmir Bidhan Sabha mikhal gi damak BJP gi manifesto ngasi phong kre amasung Pradhan Mantri na hairi mahiroi sungu masa masa gi mama lol da mahi tami bagi thorang ngasi mapung phana faikat patangai fade paulo jare